ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 25 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯕꯦꯂꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯃꯥꯡ ꯁꯨꯃꯥꯡ ꯇꯥꯟꯅ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯁꯥꯕꯤ ꯑꯗꯨꯁꯨ ꯌꯨꯝ ꯃꯃꯥꯡ ꯇꯥꯟꯅ ꯂꯥꯛꯏ꯫ ꯎꯆꯦꯛ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯌꯨꯝꯊꯛꯇꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯁꯥꯕꯤꯗꯨ ꯃꯤꯔꯣꯟꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗ ꯍꯥꯏꯔꯛꯂꯤ꯫ "ꯍꯥꯏ ꯑꯃꯥꯏꯕ, ꯅꯪꯅ ꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛꯁꯨ ꯄꯥꯡꯕꯁꯨ ꯂꯣꯏꯔꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣꯗꯣ, ꯑꯩꯈꯣꯏ ꯏꯍꯝꯐꯝꯗ ꯍꯟꯖꯈ꯭ꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯩ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯊꯣꯛꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯩꯇꯩ ꯉꯥꯅꯨ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯂꯤ꯫ ꯃꯗꯨ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯁꯥꯕꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ "ꯍꯥꯏ ꯑꯃꯥꯏꯕ, ꯑꯩꯈꯣꯏ ꯆꯠꯂꯒꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯑꯀꯟꯕ ꯂꯥꯜꯍꯧ ꯑꯃ ꯇꯧꯔꯛꯂꯒꯅꯤꯗꯣ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯇꯧꯔꯛꯇꯧꯔꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯕꯤ ꯑꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯨ ꯐꯗꯥꯛ ꯂꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯎꯆꯦꯛ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯃꯉꯥꯏ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯩꯈꯨ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯂꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯉꯁꯥꯏꯗꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯑꯩꯗꯤꯅꯦ ꯂꯥꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯔꯝꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦꯀꯣ" ꯍꯥꯏꯔꯤ꯫ ꯊꯣꯏꯕꯁꯨ "ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯥꯕꯤ ꯑꯃꯗꯤ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯍꯥꯏ ꯁꯥꯕꯤ ꯍꯥꯏꯕ ꯖꯤꯕ, ꯅꯈꯣꯏ ꯑꯩꯈꯣꯏꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯕꯥꯅꯤꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯨꯔꯣꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯒ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯗꯒ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯁꯥꯕꯤ ꯑꯃꯗꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯩꯁꯨꯝ ꯇꯧꯗꯕꯒꯨꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯇꯨꯅ ꯁꯥꯕꯤ ꯑꯗꯨꯁꯨ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯑꯗꯨꯁꯨ ꯋꯥꯡꯅ ꯄꯥꯏꯈꯠꯇꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯗꯣꯖꯣꯔꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 25 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 26 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫